ngasi ayu phong kiba tuan tuan ba Manipuri sipong sing amasum thokiba thawdo wathok sing digi maru waiba I pauk sing khonga saraga Manipur top channel gi maike digi myam da thamjagi anbada ZUF kadarama kaptuna hatlamle ngasi numidang pung 3 makhairom tarakpada none PS ki manung sanwa awang khul amasum rangkhung anigi lona pa mafam amada NSN IM gi kadar singni singnaba khulai paiba singna ZUF gi kadar Pangu wangai kauba rengpang dagi kadar ama nongmaina kaptuna hatlamle hari thawdok thokpham dagi 9mm gi empty case amasu recover tawre hain supali atopa maruiba pau khrana India gi atai state kumna Manipur covid ki ahum subu wave mayu na ba hore haukiba pung kun gi mari da miyoi samaga tara ka tor positive oikre positive oibigi sang 5.1 yokre lamna masida COVID-19 yani suba wave na kumza English ngani ga kunga mathoi gi April thari gi akan ma sapu pi duna nongma da miyoi lising gi maya da positive obi jorok laba tungda sahi adu gi October tara ga nipan gi positive obi gi sang nongma da miyoi sama gi makhada hantar pa thengaki asumna ani suba wave loisin khraba tungda haukiba pung kun gi mari sigi manungna Manipur amuka hana miyoi sama gi mathakta nauna positive obi thenare COVID-19 की Omicron variant Malem की मफम क्या संदोरपगुम इंडिया पाक्तकना संदोरप हौरपदगी लेबा असिदा कोविड की अहुम सुब वेब संदोरप हौरी हैना तोवान तोवान एक्सपर्ट क्या फोंदोनखरे असिगुम सैरा असिदा मणिपुर की ओइनसु हौकिब सयोल अमरो मसिदगी पॉजिटिव ओइबिगी सांग लेप लेतना वंखलक थेंगनरी हैन सुपली nakala moromda health department ki machine chat pa miyoi ka pauksi esi go wari sanabada hai haukiba nongmani ni asida covid ki positive obi ki sang state asida wangkhalak ni basi gi yenglaga section thorang kya lokhot pa hore mapana gi lakpa miyoi sing bir ti kendra international airport amasum mau gate jiribam sing mafam singda nong thak amasum laikha lambi da lakpa miyoi sing sek thobi ki thabuk sathari positive obi ki sang tapna tapna wangkhalak ni ba si gi yenglaga हानदगी मथौ तौदुना लाक्लबा कोविड केयर सेंटर अहोम लामोय खोनांग खोंगदा कोविड केयर सेंटर आरडी विंग कोविड केयर सेंटर खुमलंपाक्ता लेबा बाल बावन कोविड केयर सेंटर असिगी मथक्ता कैरावांगखेमदा लेबा स्टेट टीबी हॉस्पिटल असिजु सेमजेन सजिंदुना स्टाफ सिंग थौरांग तौदुना लेरे हौजिको इना लामोय खोनांग खोंग कोविड केयर सेंटर असिगी सेंगदोकपा अमसुम सेमजेन सजिनबगी थबक चथबना इनमेट अमता लेत्रि RD Wing COVID Care Center inmate nifuga taret amasum bal baban COVID Care Center inmate kunga mangarom laidi phiba masi yenglaga lainga ki health department ki maike digi lokhatham tokpa section thorang kya lokhotli hain supali atopa pamanamo IAS gangmai resign tokre Indian Administrative Service ta Manipur kadar oina kumza English ngani tarukta satakiba IAS officer di gangmai thabak tagi resign tawbigi ayabangasi India government ki Ministry of Personnel Public Grievances and Pension ki makhada labor Department of Personnel and Training na ayaba pikre Indian government ki Deputy Secretary Manjit Kaur na khuyek piduna thadorakpa chirol amagi matungina ma ki resignation asi haukiba kumza English ngani ga kunga mathugi November 10 da Tarakibani, Maramasina resignation letter Tarakiba numit adudagi ngasi order thokliba numit asi fawba maki service pereta dice nan oina satnagani hari panma yabadi dipu gangma English ngani ka taragani thoi Manipur legislative assembly gi election da nungba assembly constituency da BJP gi ticket mikhal thengnanaba sem saribani haina su pausna phongdorakli atopa pawamanamo health workers sing anauba kanglon semkhre state asida covid sandoropki sang amu hana wangkhalaki basigi yengaga health care workers sing da yariba makai sandoroppa thingnaba anauba kanglon ama Manipur lenga ki Directorate of Health Services na semkhre Health Services ki Director Dr. K. Rajo na khuyek piduna thokiba order amagi adugi matungina state asida ladibi health care facility khutungmakta hospital infection Control Committee linked kadabani hari hariba committee asina hospital adugi health care workers singi section thorangi akhanaba thausil pekhat kadabani loinana nodal officer ama khandoktuna thamgadabani nodal officer aduna hospital adugi health care workers singi PPE sing matik sana laidibra haiba yengsingadabani health care worker khudingma akhanaba training piduna masagi haksangi pibam khangjanaba honahangadabani
Worker khudingmak sang naina test tawthokadabani loinana tangai fadana COVID vaccine gi dose ahumak kapthoknaba hotnagadabani haidi healthcare worker khudingmak toina khutsa hamdokpa hand sanitizer sizinaba duty tawba matamda PPE ningthina setpa kariguma makhoigi PPE aduda asweba yawrabadi khudakta nodal officer gi khuthangda hospital authority da pau pigadabani anabaga naksinana sangluba health workers singna yariba makai COVID appropriate behavior sing mapung fana ngakadabani kariguma healthcare workers sing adu na mironbi natraga khumjinglibi mama oirabadi hospital authority da pau piduna mafam saba ma yenglaga transfer tawna bhonakadabani kariguma healthcare workers singna sijinariba PPE adu soibadigi export tawba tholabadi miredu tangai fadana yamdrabda numit mangani di PPE sizinaraga duty tawgadabani karigumba healthcare workers singa duda layung othoklabadi khudakta isolation tawduna legadabani loinana positive oiramba thoklabadi chafam thokpa hidak langthak sing sizinanaba hawgadabani karigumba layung othoktaba madi mile oirabadi mayumna home isolation tawduna legani amasum maya oirabkanma layung uthoklarabadi haksang phiba matungina home isolation natragana COVID care center da legadabani hen akan malayung uthorapa tarabadi hospital gi dedicated COVID ward layengna pukhatkadabani healthcare workers sing adu COVID negative oiraglabasu makhatana layung adumak utuna leirabadi nan COVID ward laiduna makhataba layeng sathagani haina su serolosina makhatari nakalamarumda COVID ki oirakliba phiba masigi yenglaga health services na nauna order ama thoktuna discharge policy semkhre anawa discharge policy asigi matungina COVID-19 positive oiraba matungda layong kharaktamak uthokpa madi layong uthoktaba miyoi singna sang naina haksang phibam check tawgadabani kariguma positive oikraba matung numit tare ni fawbagi manungda layong amata thengadaba tarabadi discharge tawba yaragani COVID positive oiraba matung maya oirab oiba layong uthorakwadagi COVID health center da laikatnaduna layruba miyedu karigumba numit humni thangnana oxygen level adu sara maudraga humduidigi hengana layraba madi atay atopa layong thoina uthoktrabadi discharge tawba yagani yamna kan layong uthokluba anaba singamadi hanadigi HIV positive oiba organ transfer tawbana singba miyai singoinadi doctor amadi hospital authority na kupni yengsilaba matungda discharge tawgani discharge tawraba matungda su sayol ama isolation tawduna legadabani kariguma numit kharanigi matungda amuk hana layong uthoklabadi athuba matamna doctor sing tanagadabani haina su sirolosna su makha tan haidi Marathani state sigi wangbra thokpa topa pawkhrana mi makok ama lai mitam amagi makhongda fanglai Telangana da lambina kan leiba lai ningpham amada lai mitam amagi makhongna ngarang nupa amagi kakthalaba mako ama fanglai police nu nupa adugi masakhang ngamnaba amasum ki tujunglaba crime adu karamna thokibano haibadu khang ngamnaba police team nipan semkhre Lairembi kaligi mitam adugi makhongda makok adu thamlamli badugi mawong adu yenglaga Nalgonda district ka thokiba thawdo adu laidami hatlaga katpagi thawng oirangudra haibgi singnabalai Debarkondagi deputy police superintendent Anand Reddy na phongdokpada masai sei kunthrarom khara helaba manma nupa adu atopa mafam amada hatlaga amasum makki makok adu mafam aduda puraklaga laigi mitam adugi makhongna thambu oirangani haina makoina singne haki oithokpa yaba mawong punamak makoina thigali haina su makna haki Nupa adugi haksang adu mafam kadaita leibigi haibadu makoina khangnaba honari wathuk adugi horakpa madu khangba ngamnaba mafam aduda leiba CCTV camera singi makoina footage adu yengsili haina police naki aki tujunglaba kakthalaba mi maku adu laigi makhong aduda taduna leibigi saktam sing adu social media ra paksana sandorakre police na nupa adugi maku adu khangbada mateng oinaba photo sing adu thagalakhi maraksida anakpada leibra Surya Petagi imungamana polista telefon tawrakre amasum nupa adugi mamaigi mawong sing adu sai ani rongi mamangna yum thadokraba wakhan soinairap tawraba sai kunthrarom suraba nupa amaga mane henes phongdorakre laigi mitam adugi makhona kakthalaba migi makho adu lambi nakangi laining pham adugi purohit aduna urakhibadagi thawdo adu khalakhibani Mangna police ta pau pirakhibadagi mafam aduda police thuna lakhi amasum miatpagi case ma register tawraba matungda thigatpagi thabak hokre haina supali atopa paw manamo
Uttar Pradesh Mikhal Maoinana Minister Ama MLA Ohum BJP Digi Tokre Akhilesh Yadav ki party da yaukre Uttar Pradesh Assembly Mikhal gi hek Maoinana BJP amasum Yogi Adityanath asoba saitheng amadi Minister Ama amasum MLA Ohum ngasi tokre duga party adugi mayokta maru oina singnariba Akhilesh Yadav ki party da yaukre Yogi Adityanath government makok thongma minister ama oiriba Swami Prasad Moria na Twitter da maki pham thadokpagi chithi du tharaki mak pham thadokibagi paw du miyam na phongdokkibaga thunamak Roshan Lal Barma Brijesh Prajapati amasum Bhagavati Sagar hairiba MLA ahum amagasu makhoi pham thadokle haina laukthokhi haina paw sna pali atopa paw manamo Manipur ki jail sing na thamlakni inmate sing voting right fangadra fangloidra khangdri inmate sing board thada hanabagi thawrang amata lokhotre Election Commission of India ECI na tha sigi nipan atop state mariga loina na Manipur gi taragani te suba state assembly election pangthoklaba matam lauthokrabsu housing state asigi jail anida thamlakli batuan tuan ba casing mari leinaba inmate sing loina mak board thada hangadori bra natragana inmate sing asigi manungda akaknaba makhal gi inmate khara khatama voting right pi gadori bra haibigi matangda housing power laikhai tadribaga loina na apunba inmate sing gi manungda akaknaba kharada voting right pigadaba oirabasu madugidamak lokatpham thokpa thabaksing amata lokhatre adumainamak Manipur gi oina pangthokadoriba mikhal asigi tangkak ani thokna pangthokadabagi manungda ahanba PS ki election na February 19 English ngani ga 19 da pangthokadoribani aduga ani suba PS ki mikhal na March 3 English ngani ga 19 da pangthokadoribani adubo mikhal asigi ahanba PS ki saruk pangthokadaba matam nakshilakpagi haunaba mikhal asigi damak mari leinaba authority singna lokatpham thokpa thabak punamak lokatkhrabasu jail singna thamlaklib inmate singi oinadi thabak amata lokhatlamdaba thengnaba Pauksi Asia tuan ba authority singa wari sanaki ahanbada Manipur Central Jail Sajiwagi makok tongbu official amaga sanaki ba wari da makna hai housing jail asida thamlakli ba apun ba inmate singi masing si songwa ga yang khairomni masigi manungda conviction fanglaba inmate convict singi masingna marfuromne duga National Security Act NSA na singbigi makhara detain tawrakliba detainee singi masingna mangaromne hari jail asigi maikei digiri mauksa digi hauna inmate singbu mikhal saruk yahanduna bo thada hanabagi thorang lokhatpa leite adubo jail asida thamliba under trial prisoner UTP convicts amasum detainee singi manungdagi di election commission gi maikei digi convicts amasum detainee khaktada ayaba piraktuna portal ballot sing hek pira aduga matungina akaknaba pirakpa postal ballot sing aduda bot thada hanbagi thabakti tawduna la e hanis paus na pali adomena hadak pangthokadoriba mikhal asigi matangdadi housing phawbi goina adugumba process amata lokhat pa leitri hairaki aduba apunba inmate singi manungdagi bot thadabada ayaba pirakhiba sing postal ballot sing pirakpaga loina soidana mikhal asida saruk yaduna thada hangani hairaki hanisu paus na supali Marak thane state sigi wangbar thokpa topa pawamana angang kidnap tawraga yolama miyoi taragum de fare tha mari da ngai riba ngang nupi ama kidnap tawraga Tamil Nadu gi civil engineer amada lupa lak mari ga point ni pana yolambani haba miyoi taraga matoi fare haina laiba pokpa numita official amana phongdorakri official adugi matungina ngang masa adu Mumbai police ki timanina kha thangba state asigi Coimbatore dagi rescue tokibani tha sigi ohumda Ibrahim Seko miyamana anga ama kidnap tawkre haina masagi sai yangai suraba Anwari Abdul Seko nupi amana BHP Road Police ta wakalakpadagi thijinba hokibani nupi aduna BHP Road Police ta wakatkiba adugi matungda police na kidnapping amasum minor trafficking gi case ama register tawki official asina hai ahanbada aikoina human amasum technical intelligence ta yumpham oiraga masagi sei kuntragani te suraba Ibrahim Altaf Sheikh Faki ma ki interrogation yumpham oiraga Mumbai gi Sion Dabari Malat Jogeshwari Nakpada amasum Kalyan amadi Thane gi mapum kya red satakhi haina spali atopa pawamana maheiloi kungani thoi positive oirakpadagi National Sport University gi hostel thingjinkre National Sport University ki Khumalampak Sports Complex ta leiba hostel gi maheiloi kungani thoi COVID-19 positive oirakpa thengnakre
पाउसेसिना फंगो पाउगी मतुंग इना होखिबे इराय नुमिता माहिरोय अहुम पॉजिटिव ओइरप थेंगलबदगी मखोइना नकनरुबा मदि हॉस्टेल अदुदा लेबा माहिरोय सिंग पार्क्सना टेस्ट तबगी थबक सथबदा माहिरोय कुनगनिथोय कोविड-19 पॉजिटिव ओइरम थेंगलखिबने हॉस्टेल अदुदा पुना माहिरोय सामगा कुनगा तरुक लेबनी मखाताना टेस्ट तबगा लोइनना रीजन लाख ngairi hari sera sida mahairoi kya covid-19 positive oirakpadu yenglaga hostel aduda leiriba mahairoi sing numit humni gi manungna hostel thadonaba university asigi register na order ama thoktuna khankhre order adugi matungina university adugi physical class khodaktigi suspend tokre adumainama university asigi staff sing roster 9 sada yankai office ka adabani roster semagi thabak section in charge na puba loinana staff sing roster khaidoktuna ऑफिस का हनगदबनी सुहाइदी अतोप पावमना मिखल गमरी लेनना पोस्टर पम्पलेट नंबर थिंख्रे इम्फाल जनवरी तांग तरागा मथोय मिखल गमरी लेनना पोस्टर अमसुम पम्पलेट नंबर दा थिंगमा थंख्रे इम्फाल ईस्ट डिस्ट्रिक्ट इलेक्शन ऑफिसर अमसुम डीसी खुमनथेम दैनाना थोकवा सिरोलमगी मतुंगिना रिप्रेजेंटेशन ऑफ पीपल्स एक्ट 1961 गी सेक्शन 127A गी मखारा मिखल गमरी लेनबा पोस्टर अमसुम पम्पलेट सिंग नंबर दा अथिंगमा थमले हाइना डिस्ट्रिक्ट असिगी प्रिंटिंग प्रेस सिंग दा इबा सिरोल पीदुना खनख्रे करिगुमा अदुगुम्बा पोस्टर नथगना पम्पलेट नमखिबा लैरबदी मदुगी कॉपी अमसुम डिक्लेरेशन नुमित हुमनी फाबगी मनुंग मरी लेनबा ऑफिशियल सिंगदा थगलकदबनी करिगुमा थिंग मुसि थुगाइरबदी सेक्शन 127A गी मखादा अकनबा मियेंग जंगबगा लोइनना अदुगुम्बा चे सिंग नमखिबा प्रेस अदुगी मथक्ता चपसाबा केस अमा लखटकनी लोगी मतुंगिना प्रिंटिंग प्रेस अदुगी लाइसेंस कक्पा याय हाइदि डिस्ट्रिक्ट मजिस्ट्रेट ना पोस्टर नत्रगना पम्पलेट नंबगी पाव फंगलबदी प्रिंटिंग प्लेस अदुदा सत्तुना यंगसिनगदबनी पब्लिशर अमसुम प्रिंटर ना इलेक्शन कमीशन की डायरेक्शन ngakpara natragana mari leinaba law sing khungaunabra haibadu yengsingadabani amasum political party candidate amasum mari leinaba miyai singna law ngakna satkadabani hairi hanasu pawsina su phondorakli makha satharakpoina top pawamana NNC gi surrendery ama nongmaina kaptuna hatlamle Naga National Council NNC gi surrender tawduna lairaba miyoi ama masa khangdaba singna Assam ama Manipur gi ngamkhai paring da leiba Kasar district ki Samtila village nongmaina kaptuna halamle Pawsi gi matungina Kasar gi ASP Ramdeep Kaur lusingba police ki team ama khungang aduda sangsinduna mara leibi sing fananaba operation satabawkhre Khunja singna phongdorakibada khulai paiba miyoi singadu Manipur romdagi sanglakibani Makoina surrender tawduna leiriba NNC gi hanagi kadar David Rongmai se kuntraga tarukpu imungdagi chingthoklaga matung nongmaina makokta kaptuna halamkhibani miyoi do halamlaba matung Manipur romda chensin ki hari Rongmai hariba miyoi si mamang sahida surrender tawkhibani thawdo adugi matangna Assam police na Manipur police ta maralai bising fanana ba paw pi khari sap manaba thawdo amada NSN M gi faction gi kadar tararom laktuna December taraga mari the district adugi Rani colony da leiba naha oriba miyo ama nongmaina kaptuna halam kiba su laikre matamadu da khunjasina lalaubu sing adu bu sangjapam pikide madugi malom oina miat adu satharam oiramgani haibigi singna bale NSN IM gi kadar singna Manipur rom dagi Assam rom na sangsilaktuna miyot minai kya satakibagi thawdok singsu laikre haiden su pawsina su makhatana pale Lushilakpoina to papawkhra namo college ki mikhal tang kungatreta pangtholagani Manipur da laribu government amasum government aided college singi student union gi miyut sing khanabagi mikhal lakliba January kungatreta pangthoknaba oire plawri haina University and Higher Education gi director Dr. Rangita Bali Waikhom gi sirol aman haidi January kungatreta mikhal pangthoknabagi matamasi ngarang amasung asi pangthokiba college singi principal singi mifam amada lepna khibani haidi mikhal asigi nomination form issue tawbigi aroiba matam January 13 ki nungthil pung 3 phawbani nomination form pisinbigi aroiba matam January 9 ki nungthil pung 3 phawbani nomination form withdraw tawbigi aroiba matam January 18 gi nungthil pung 3 ni mikhal asigi scrutiny January 19 gi ayuk pung 13 gi hauraga pangthokani January 19 ki ayuk pung 8 gi 19 phawba vote thadnaraba matung numit asima ki nungthil pung amadigi vote masing thiba hauraga numit asimakta falak thokani hari identity card piba masum renew tawbigi aroiba matamna January 13 gi nungthil pung 3 phawbani
electoral roll gi mamal maheiloi sangwa phawbagina lupa sani maheiloi lising ama leibagina lupa sani ga yankai amasu maheiloi lising ama gi mathakta leibagina lupa sahum oigani nomination form gi mamal lupa sama ga yankai ni aduga security deposit na lupa satruk ni hari mikhal asida maheiloi lupsing gi yauna bot thadana pa matamda atopa mi amata college ki polling area sine sangma yaroi haidi hanisu pawshna su phongdorakli atop paw man state manga gi mikhal da paramilitary personnel leasing humfuga manga deploy tawgani Manipur gi oina company sahum deploy tawhonbinaba haikrari Manipur Legislative Assembly ki taragani thu shuba mikhal asi mai pana pangthona bagi damak Central Paramilitary Force Company sahum mathau tagani haina Election Commission of India da khangan khre haina CEO Chief Electoral Officer Manipur gi makok thongbo official amana phongdorakli amaromda Election Commission of India gi makok thongbo official amana phongdorakpagi matungina ikui kuidana pangthokodoribe state manga gi mikhal asida Central amadi Police Force lising humfuga manga rom sizinagani hari pokna famna CEO Manipur gi makok thongbo official amaga wari sanabada mahna hai Manipur goina pangthokodoriba mikhal asida Central Paramilitary Company sahum rom mathau tagani haina phongdokre hairibe company singa sina sizinanaba heavy vehicle sahum rom su mathau tagani pangthokodoriba mikhal asigidama apunba mathau tariba gari masing asi saurana lising taruk songa ga marfuga nipalomni hairiba gari masing asi Manipur khaktana piba ngamloidabana state asiga yumthangnariba state singdagi launaba thawang tawri mangna hai mikhal asida violence ki thaudok sing thokpa yai haina panariba polling station masing asi satrat ka humfu humdoiromni hairiba polling station sing asida violence ki thaudok sing thokthana bagidaba mathau taba thabak sing lakhotnaba mari leinaba district sing da khankhre amaromda ngasi Ministry of Home Affairs na phongdokibagi matungina ikui-kuidana pangthokodoribi state manga Manipur Punjab Uttar Pradesh Goa amasu Uttarakhand gi mikhal asida punna CAPF Central Armed Police Force personnel sing humfuga manga rom sizinagani hari mikhal asida apunba CAPF ki company satruko yankai sizinagani haina thorang toriba sigi manungde company sahumga marfudi UP da sizinagani hairibe state asida punna tangkak tare thokna mikhal pangthoknaba thorang tori India gi ngamkhai wariba Punjab si English ngani ga taraga tare ta punna company samni ga yankai deploy tawduna mikhal pangthokibani adubo hairibe state asida pangthokodoriba mikhal asida mamangda demand tawgiba security masing adudagi hena demand tawri maramdi state asida hojik lomi singi protest leiba masum yumthangnaba leibak-tagi drone gi threat leiba sina ayan security mathau tari hainasu pawsna su makhatana phongdoraklibani Loshilakpoina to papaw mana asiba laudri JAC na ngasidigi mayay lambi da total shutdown lauthokre hari sakhangdabi singna nungmaina kaplamadi gi laikhidraba abuzam zone amasum abuzam Sasikanta gi rims smokes da leiriba si baksang singasi postmortem tokre dubo miarasi gi langla langjin phangdriba fawba si baksang lokhiro hari miara dugi asuma langla langjin phangalo haidana ngasisu toan mafam kya da lambi thingdro khongjang sangsinki JAC na hayengdagi mayay lambi da total shutdown gi khongjang sangsilagani hari ngasisu miara dubu yaningdaba phongdoktuna Naurem saprau yumnam huidrom khwai leirak Pawitek wangoi thiam thongkhong Lakshmi Bazar yumnam huidrom manung maizra wangoi thaudam laikai yumnam huidrom amasum wangoi bazar na singma pham singda lambi thingma loinana wakat mi pham su chatakhi mayai lambi gi toan ma pham singda lambi mayai da pipe season aduna thamba uwa pasinba lambi mayai da phamjin mamasum tayar mai thaduna khongjang sangsinki mayai lambi da gari amata sanakhide sadakhiba khongjang adura saru gyaba singna thuba matamda miat putho mara leiba mi serakpiyo zone amasum Sasikanta gi miat yaning di haiba kholaw lawkhi hainasu pawshina su phongdoraklibani miarasi gi mari lejina CM ki ba JAC gi mekedi gi miarasi gi langla langjin khangdriba phawba asibak sang lawroi amasung pungni funi pangi manungda langla langjin puto o haiduna ngarang minister da memorandum pisinba laikhrabani haina supawsna phongdorakli ten tak pa headline samana PWD da lupa koti sanipan gi scam ma thulaklibasi CBI na thikat PU Congress Manipur government ki PWD na kumsi sahi gi oina kendra singi development gi damang approve tawkiba lupa koti sanipan gi senpam kadai da laikhrabage CBI na sumoto case lokalaga thigalo haina Manipur Pradesh Congress Committee gi working president MLA ke mega sandana na phongdokre haidi duga hawjiko na di matang se lusinjarage pathok suki blu sur ki plan ki me am yours mem ngakpi gani and thank you